Praise the Lord. I Chingkhei Ngamba Haorongbam Grace Apologetics ki why Valentine's Day hairiba episode asida enao mayambu taramna okchari. Ngasi ekhoina nainagadaba topic ase thajakhraба enao ama oina Valentine's Day hairiba numit ase paangthokpam thokpara natraga thoktabra haibasine. Ahanbada Valentine's Day hairiba numit asigi maramda ekhoi khara khangminekisi ahanba oina malay masida Valentine's Day paangthokibase ingkumja Lishing amaga chanipan ga taruk haibadi 1806 AD gi adwaidani haine chahi khuding malay masida February gi tang tramari haibadi February date 14 asida mana nungsi chana ba pakhang leisabida kari haini Valentine's Day gi card lei khudol potna chingba thana duna numit ase celebrate tawnai survey amagi matung inna Valentine's Day gi card thana base chahi khuding gi 1 billion haibase ekoi 100 crore masi masing ne 100 crore gi changda thanai hairi mase male masigi oina Christmas card thana bagi hek mathangda malen gi ani suba kwaidagi yamna card thana ba du Valentine's Day card thana basina oi adubo Valentine's Day hawlaki bagi chap chaba accurate oiba history di leiti haijani wari amagi matungina Valentine's ki numit asi hawlaki basi Rome gi Lupercalia hairiba February gi tang tramari dagina tranga gi adwaida paangthokpa festival adudagi hawrakibani hairi adubu 5th century gi adwaida Pope Gelasius I na hairiba Lupercalia hairiba festival asibu hongdoklaga Saint Valentine's Day haiduna thonkibani haiduna panbasu lei aduga wari amagi matungina Saint Valentine's hairiba mioy ase 3rd century gi adwaida Rome gi lengakta seva tawna leiramba mioy amani hairi matam adugi Rome gi emperor Claudius hairiba emperor se yamna sathiba emperor ni matam adugi emperor Claudius na Rome gi lani singu luhongdana ba haiduna kanna honarami maramdi imung manungi potlum yaudana masa gi thabakta pukning changna tawna ba haiduna maram aduna matam aduda lanmi singi oina luhong ba haibase ben tawram wari amagi matungina Valentine hairiba mioy asina mana nungsinaba leiba lani singu loda luhongirami adubu yamna sathi khraba emperor Claudius na khanglaktuna maha phadna jail da thamram jail manungda leiba matamda jailer adugi machanupiga Valentine ga nungsinarami hairi jail dagi mahakna love your Valentines haiduna ituna card kaya amasu tharami hairi wari amagi matungina Christian kya ama Emperor Claudius na ot naibibadagi Valentines na lokthokpi ki hairi Valentines 270 AD ge dwaida leikhidabani hairi adubo ngasi ekhoina nainagadaba topic asi matungina Christian ama oina Valentine's Day se paangthokpam thokpara natraga thoktabra haibasi ekhoina Bible da yengubada Christian singna makhoina nungsiba miyoi singda card lei amadi khudol potna chingba piduna Valentine's Day natraga atopa kumai kaya paangthokloidabani haibagi maram amatta thengnajade haijani adubu thengnade haiduna echil enao singbu Valentine's Day celebrate soina tawbiu natraga sumtau tawbiganu haibana chade masidi supnatagi mapu ibungoga nahaka leiminaba mari adugi makha pole haijani adubu nahaku kana amattana Valentine's Day celebrate tawi natraga tawde haibagi wayan da sinaus ikoina yamna maru oina section gadabadi naha oiriba Timothy da Paul na ani suba Timothy pandub ani gi pada kunithoi da haibibagumna naha oibagi apamba sing adudagi chentho adugi mahutta asengba pukningdagi ibungobu kaujaba singa loinana dharma chenba thajaba nungsiba amasung ingthaba talo masigi Bible verse asidagi ichinao singda khanganjaning badudi nahakna Valentine's Day gi khudong chaba lauduna naha oibagi apamba sing haibadi hakchangi apamba sexual immorality purakpa yaba oiragadi Valentine's Day gumba celebrate asidagi lapna chenthokpiu haijaningi ai athembada taroi control tawba ngamgani haiduna khanbigan maramdi nahaksunga ngamro sinause mafam adudagi chenthokpana thawai gi oiba lawsing oigani haijani adubu nahakna Valentine's Day celebrate tawba asina mapu ibungi matik mangal purakadaba oiragadi celebrate tawbada akaiba leiti haijani ngasi aikoi wild yatang amattagi makha pondare
ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯈꯥꯗꯤ ꯄꯣꯜꯂꯤꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯅ ꯈ꯭ꯔꯤꯁꯇꯕꯨ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯥꯎꯒꯨꯝꯁꯤ ꯄꯣꯜꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯇꯤꯃꯣꯊꯤꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤꯕ ꯂꯩ ꯑꯍꯥꯟꯕ ꯇꯤꯃꯣꯊꯤ ꯄꯟꯗꯨ 4:13ꯗ ꯅꯍꯥꯛ ꯅꯍꯥꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥ ꯑꯃꯠꯇꯅ ꯎꯁꯤꯠꯇꯕ ꯇꯧꯗꯁꯅꯨ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯝꯆꯠ ꯁꯥꯖꯠ ꯅꯨꯡꯁꯤꯕꯗ ꯊꯋꯥꯏꯗ ꯊꯥꯖꯕꯗ ꯑꯃꯁꯨꯡ ꯑꯁꯦꯡꯕꯗ ꯊꯥꯖꯕꯁꯤꯡꯒꯤꯗꯃꯛ ꯄꯥꯟꯗꯝ ꯑꯣꯏꯌꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯊꯥꯖꯕ ꯀꯥꯡꯂꯨꯞ ꯈꯔꯅ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃꯠꯇꯗ ꯁꯔꯨꯛ ꯌꯥꯒꯅꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏ ꯑꯗꯨꯒ ꯀꯥꯡꯂꯨꯞ ꯈꯔ ꯑꯃꯅ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯕꯁꯨ ꯀꯌꯥ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯔꯒꯗꯤ ꯅꯍꯥꯛꯅ ꯁꯔꯨꯛ ꯌꯥꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯌꯥꯗ꯭ꯔꯕꯁꯨ ꯃꯁꯤꯒꯤ ꯗꯤꯁꯤꯖꯟ ꯑꯁꯤꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯗꯤꯚꯤꯖꯟ ꯑꯃꯗꯤ ꯌꯨꯅꯤꯇꯤ ꯂꯩꯇꯕ ꯑꯣꯏꯍꯟꯒꯨꯝꯁꯤ ꯃꯔꯝꯗꯤ इबुंगो जिसु ख्रिस्ट की वाहैना जोहान पंदुक 13 पद 13 जॉन चैप्टर 13 verse 34 दा असुमना हाइखिबले अइना नखोइबु नुक्सिबगुमना नखोइनसु